ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯃꯊꯧꯗꯥꯡꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯉꯥꯎꯔꯒꯦ ꯇꯥꯏꯅ ꯈꯜꯂꯕ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯍꯧꯗ꯭ꯔꯤꯉꯩꯗ ꯀꯃꯦꯟ ꯊꯥꯕ ꯍꯧꯔꯦꯕꯁꯦ खुरुमजरी नमस्कार नमस्ते सलाम मयाम का मीन्स सब लोग मयाम अइना ngasi चादुसे सिलेसिना nga कंदला खोइ कनोददी मणिपुरददी ngpai haye leire ada sina uri chamthong uri sunate da loina jawi kenoka sina hawai ga yerumba thongba adagi asina jongchak alu iromba asina kobi sak kaubani adudei asina squash dasakusa champut asina cauliflower ahingba adasina lemon egg poach. This is my pamba umorok dudi ai mayam chaba hojrage mayam ai ngasi chakti yam lame charigida kai kai harakadoi khangdre kari subject ta kari topic ta ngangono khangde ko to video howdringida comment thaba howrebase video do howdringida kaimo khangdringida hana noina comment iba howragadi video yengbiyena kamai khangdoino video do support tominaba haibadi somgi video su aina loinaba full watch tawjagadoini adagi aigi video su full watch tawjagadabani adodi hengoi yengbidragadi video sigi mate ama jengkhalaga tangkhaidagi khoina aina henu khara sauningba nusidaba midugi maramda thine ngangdokhradi horen amuk yenghaudragadi tahawroido tadi kai dei noi ngasi chadoise nga thongma se chageda kobi lei kobra fulkobi alu kolhwai maru adoi khamen simbi tawraga thongmani tahyam nang laure ko adai se khara jam loge hangam matonam su jaujari haiba kaure somdana iromba nuksibi iromba kitangam khaidokjage swaida kenam kaure salad tomato thabi gajar tawra salad to bani salad sida hangage ina podam pore sida kuch kitang tot phogolo rasa sigino engine oil sigi engine thau se salad sida smana jadi cepeng ngang lengkana de lagi thado udre kaure mi se sak atotpa khara adagi iromba khara yerum khara si am matam mangwani se khara tawraga nga loi katle yar si da kali kuang
Masih candon nggak tinjani, mai tinjani upu upu. Ini sih matiin sih. Chamthung ama nga thongba ma, iromba ma, yerum thongba ma, yerum ga hawai ga. Adai mana kobi sak. Kobi sak ai se kang nang ngoba te ko kitang. Chota khoi inama khoi ibung na lo ba inama do Manipuri ne ba. Kwa cái thil gi ni. Khoi inama na he thong ba adu gi ma taw tama ga na thong ne yam haw ne ba. Masih aina angsinggi exam yausalakpa matang oibanina education ni maramda anganghi laiki maramda oina ngangjarage jamna khang heibagi wadi natte habidi mama mapa khoigi responsibility kari kari leibage habdo na ngang se pi inge gina mu wari mani khara tauraga chahi ahum makhai dagi nursery class 1 2 3 4 5 5 pause moise gyan men tadri ponne ba ai he kadi taura kanani like tauraga ise para phara kanani faster kanani hoise moida gyan men tapote ba aduna moigi damakta khoina hoi mapagi su role lei ko leiraga su mapana ayam matamda mapanda sum magi thabukki thanagi leibanina thabukki thanagi leibanina moina jingsin bibadi ngamde ko khangde mai ka se yai raje mama khoigi mathaudan ni karino habeda akhoi se sum kharaga new year gi tang oibane adegi luhongba khongdongba uthop amama meyam oibani na chatningei dana ko khoi so chatpa tokpagi wad na te ko khoigi hemadaba chatraga su yaba mphumduradi gamingegi angang pura pakcha chakpiba nahan ju chatlure hayeng ju chatlure thamda mana mari rak mangara dum chatpa oiraga di ba angang dugi pukningdo langaga like la suda thawai yawoido đúng New Year cái đồng đi lang bơi rồi lang rồi hả nhưng mà tung đã bố một tháng là đúng program du chặt pa da chặt pa mẹ mà lấy thế nào tụi video đó cái tụi thằng nó đấy ấy nó chặt nhưng mà mày làm đó anh ngang được số giao của bị ba khốt bị ba nát ra cái na
ꯑꯉꯥꯡꯗꯣ ꯊꯅꯝꯃꯒ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯑꯩ ꯋꯥꯈꯜꯗꯗꯤ ꯃꯃꯥ ꯑꯩꯈꯣꯏꯗꯤ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯀꯣꯏꯅꯤꯡꯕ ꯆꯠꯅꯤꯡꯕꯁꯦ ꯈꯤꯇꯪꯗꯤ ꯊꯥꯗꯣꯛꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯁꯨꯝ ꯈꯜꯂꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨꯀꯣ ꯋꯥꯔꯧꯕꯁꯨ ꯃꯌꯥꯝ ꯌꯥꯎꯅ ꯑꯩ ꯋꯥꯔꯤ ꯇꯥꯕꯗ ꯆꯝꯄ꯭ꯔꯥ ꯂꯦꯃꯟꯅꯤꯀꯣ ꯌꯥꯝ ꯁꯤꯟꯕꯗꯣ ꯑꯩꯈꯣꯏꯅ ꯆꯠꯅꯤꯡꯕ ꯀꯣꯏꯅꯤꯡꯕ ꯀꯣꯡꯒꯥꯏꯁꯦ ꯈꯔ ꯃꯈꯩ ꯇꯣꯛꯑꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯆꯠꯆꯕ ꯇꯨꯏꯁꯟ ꯆꯠꯆꯕ ꯇꯧꯕꯤꯕ ꯊꯥꯕꯤꯕ ꯃꯥꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯐꯖꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯈꯪꯗꯦꯀꯣ ꯃꯤ ꯑꯇꯩꯒꯤ ꯋꯥꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯈꯨꯕꯩ ꯑꯃ ꯆꯠꯊꯣꯛꯄ ꯁꯪꯖꯗꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯆꯠꯅꯤꯡꯕ ꯀꯣꯡꯒꯥꯏꯗꯣ ꯑꯩꯅ ꯇꯣꯛꯊꯣꯛꯑꯒ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯀꯣꯏꯕ ꯑꯗꯨ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯑꯣꯏꯅ ꯈꯔ ꯃꯥꯡꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯃꯇꯥꯡꯗꯕꯨꯗꯤ ꯄꯨꯕꯤꯕꯁꯨ ꯌꯥꯎꯋꯦꯀꯣ ꯃꯌꯥꯝ ꯆꯠꯄꯁꯨ ꯌꯥꯎꯏ ꯇꯧꯕꯕꯨꯗꯤ ꯌꯥꯎꯏ ꯑꯗꯨꯃꯛꯄꯨ ꯃꯌꯥꯝ ꯑꯃꯗꯤ ꯀꯟꯇ꯭ꯔꯣꯜ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯑꯦ ꯃꯦꯝꯃꯒꯤ ꯋꯥꯍꯩꯁꯦ ꯌꯥꯝꯅ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯄꯥꯝꯗꯕ꯭ꯔꯥ ꯀꯃꯦꯟꯇ ꯈꯪꯍꯟꯕꯤꯔꯛꯑꯣ ꯏꯆꯥꯅꯨꯄꯥ ꯆꯪꯉꯛꯏ ꯁꯤꯅ ꯑꯩꯒꯤ ꯄꯥꯔꯁꯣꯅꯦꯜ ꯋꯥꯈꯜꯅꯤꯀꯣ ꯀꯨꯝꯍꯩ ꯐꯤꯔꯣꯜ ꯌꯥꯝ ꯇꯣꯏꯔꯕ ꯚꯥꯟꯗ꯭ꯔꯥ ꯌꯥꯝ ꯇꯣꯏꯔꯕ ꯄꯥꯔꯇꯤ ꯌꯥꯝ ꯇꯣꯏꯔꯕ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯃꯝꯅꯤ ꯃꯁꯛ ꯃꯁꯛ ꯑꯉꯥꯡꯕ ꯑꯄꯤꯛꯄ ꯍꯋꯥꯏꯗꯨ ꯈꯤꯇꯪ ꯆꯥꯖꯒꯦ ꯁꯤꯅ ꯑꯃꯨꯛ ꯑꯄꯤꯛꯄ ꯑꯉꯥꯡꯒꯤꯅꯤꯀꯣ ꯑꯉꯥꯡꯒꯤ ꯍꯦꯜꯠꯇꯁꯨ ꯁꯣꯛꯂꯛꯏ ꯑꯗꯨꯗꯩꯗꯤ ꯑꯦꯗꯨꯀꯦꯁꯟꯗꯁꯨ ꯁꯣꯛꯂꯛꯏ ꯃꯃꯥ ꯑꯩꯈꯣꯏꯅ ꯆꯠꯄ ꯈꯣꯠꯄ ꯑꯉꯥꯡ ꯄꯨꯔ ꯆꯠꯄ ꯊꯅꯝꯃ ꯆꯠꯄꯁꯨ ꯑꯩꯅ ꯍꯥꯏꯁꯦ ꯍꯦꯟꯃꯟꯗꯕꯗꯨꯕꯨꯗꯤ ꯆꯠꯀꯗꯧꯕꯅꯤꯀꯣ ꯑꯗꯨꯃ ꯂꯩꯔꯦ ꯁꯤꯅ ꯑꯃꯨꯛ ꯈꯔ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯅꯤ ꯈꯔ ꯆꯥꯎꯕ ꯑꯉꯥꯡꯁꯤꯡꯒꯤꯅ ꯑꯃꯨꯛ ꯍꯥꯏꯕꯗꯤ 6, 7, 8, 9, 10, 11, 12 ꯋꯥꯈꯜ ꯂꯥꯡꯇꯛꯅꯕ ꯃꯇꯝꯅꯤ ꯀꯣꯏꯅꯤꯡꯕ ꯆꯠꯅꯤꯡꯕ ꯐꯖꯕ ꯁꯦꯠꯄ ꯃꯔꯨꯞ ꯃꯄꯥꯡ ꯇꯤꯟꯅꯅꯤꯡꯕ ꯉꯥꯎꯔꯒꯦ ꯇꯥꯏꯅ ꯈꯜꯂꯕ ꯃꯥꯒꯤ ꯃꯦꯟꯇꯦꯂꯤꯇꯤ ꯃꯁꯤ ꯃꯁꯥꯒꯤ ꯍꯧꯅꯁꯥꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝ ꯍꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯅꯤ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯑꯩ ꯏꯃꯥꯟꯅꯕꯤꯒ ꯄꯤꯛꯅꯤꯛ ꯆꯠꯂꯨꯒꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒ ꯆꯥꯃꯤꯟꯅꯕ ꯀꯣꯏꯃꯤꯟꯅꯕ ꯆꯠꯂꯨꯒꯦ
ꯍꯦꯛꯇ ꯍꯥꯏꯔꯛꯄꯅꯦꯕ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯍꯩꯁꯤꯡꯒ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯗꯕ ꯃꯌꯥꯝꯒ ꯃꯥꯟꯅꯕꯒꯤ ꯕꯥꯔꯗꯦꯅꯤ ꯑꯩꯁꯦ ꯑꯃꯨꯛ ꯈꯔ ꯆꯥꯎꯕ ꯑꯉꯥꯡꯒꯤ ꯋꯥꯔꯤꯅꯤꯀꯣ ꯆꯍꯤ 10 ꯆꯍꯤ 13 ꯆꯍꯤ 10 ꯐꯥꯎ ꯁꯤ ꯃꯅꯨꯡꯒꯤ ꯋꯥꯔꯤꯅꯤ 이만희에게 바디니 ꯂꯥꯛꯎ ꯍꯥꯏꯌꯦ ꯃꯃꯥ ꯆꯠꯂꯨꯒꯦ ꯅꯣ ꯑꯩ ꯑꯦꯂꯥꯎ ꯇꯧꯗꯦ ꯀꯩꯗꯧꯕꯒꯤ ꯏꯆꯥꯅꯨꯄꯤ ꯃꯇꯣꯝꯇ ꯑꯩꯅ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯊꯥꯒꯗꯣꯏꯅꯣ ꯑꯦꯅꯤ ꯆꯠꯄꯗꯣ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒ ꯆꯠꯀꯗꯕ ꯄꯤꯛꯅꯤꯛ ꯆꯠꯂꯨꯒꯦ ꯅꯣ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯆꯍꯤꯗꯣ ꯃꯦꯟꯇꯦꯜꯂꯤ ꯀꯟꯇ꯭ꯔꯣꯜ ꯑꯣꯏꯕ ꯉꯝꯗꯕ ꯆꯍꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯞꯅ ꯇꯞꯅ ꯃꯥꯕꯨ ꯇꯝꯕꯤꯕ ꯇꯥꯔꯒꯗꯤ ꯀꯟꯇ꯭ꯔꯣꯜ ꯄꯋꯥꯔ ꯇꯝꯕꯤꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯆꯥꯎꯔꯕꯨ ꯑꯗꯨꯝ ꯀꯟꯇ꯭ꯔꯣꯜ ꯑꯣꯏ ꯃꯌꯥꯝ ꯁꯣꯏꯗꯕ ꯅꯠꯇꯦ ꯑꯗꯨꯃꯛꯁꯨ ꯑꯁꯣꯏꯕ ꯂꯩꯔꯤꯕꯅꯤ ꯑꯩ ꯏꯁꯥꯃꯛꯀꯤꯁꯨ ꯑꯁꯣꯏꯕ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯑꯗꯣ ꯁꯨꯝ ꯑꯩꯅ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯃꯌꯥꯝ ꯃꯐꯝꯗ ꯍꯥꯏꯕꯗꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯃꯥ ꯃꯄꯥ ꯌꯥꯎꯗꯨꯅ ꯑꯩꯒꯤꯗꯤ ꯊꯥꯖꯅꯤꯡꯗꯦ ꯆꯠꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯍꯩ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯂꯩꯁꯥꯕꯤ ꯐꯥꯖꯤꯜꯂꯛꯑꯕ ꯑꯉꯥꯡꯗꯨꯗꯤ ꯃꯥꯒꯤ ꯊꯃꯣꯏ ꯃꯁꯛ ꯐꯖꯅ ꯈꯪꯕꯤꯒꯗꯕꯅꯤ ꯃꯃꯥ ꯃꯄꯥꯅ ꯃꯇꯥꯡꯗꯨꯗ ꯑꯩꯈꯣꯏꯅ ꯍꯤꯃꯥꯏ ꯆꯨꯝꯍꯧꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯀꯥꯛ ꯀꯥꯛ ꯂꯥꯎꯁꯜꯂꯛꯑꯒ ꯑꯗꯨꯒ ꯊꯣꯛꯄ ꯉꯝꯃꯣꯏ ꯑꯗꯨ ꯍꯥꯏꯔꯦꯅ ꯃꯌꯥꯝ ꯇꯤꯟꯅꯒꯅꯨ ꯉꯥꯡꯅꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯝ ꯅꯠꯇꯦꯀꯣ ꯀꯣꯕꯤ 3 ꯂꯩꯀꯣ ꯑꯇꯣꯞꯄ ꯖꯥꯇꯤꯗ ꯎꯔ ꯀꯤꯕꯨ ꯀꯤꯅꯤ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯀꯣꯕꯤ ꯑꯍꯤꯡꯕꯋꯣ ꯑꯗꯩꯗꯤ ꯍꯪꯒꯥꯝ ꯀꯥꯎꯔꯦ ꯆꯥꯕ ꯑꯁ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯍꯪꯒꯥꯝ ꯈꯔ ꯃꯇꯣꯟꯅꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯗꯦꯗ ꯄꯥꯝꯕꯤ 3ꯔ 4ꯔ ꯈꯔꯇꯪ ꯍꯧꯕ ꯑꯗꯣ ꯑꯩꯅ ꯆꯥꯒꯦꯅ ꯇꯧꯔꯛꯄꯅꯦ ꯑꯗꯨꯅ ꯃꯤꯒꯤꯗꯤ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯑꯩ ꯉꯝꯃꯤ ꯃꯈꯩ ꯑꯩ ꯄꯪꯊꯥ ꯊꯥꯗꯦ ꯄꯪꯆꯠ ꯆꯠꯇꯦ ꯃꯃꯤꯠꯁꯦ ꯃꯄꯤ ꯇꯥꯒꯦ ꯇꯥꯁꯅꯨ ꯍꯣꯏ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯕ ꯍꯥꯏ ꯐꯪꯉꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯦ ꯂꯨꯍꯣꯡꯉꯤ ꯃꯃꯥ ꯃꯣꯏꯗ ꯆꯠꯂꯨꯒꯦ ꯃꯣꯏꯗ ꯂꯩꯔꯒ ꯂꯨꯍꯣꯡ ꯌꯥꯎꯔ ꯂꯥꯛꯀꯦ ꯑꯩ ꯊꯥꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ
ꯆꯝꯊꯣꯡꯒ ꯆꯥꯕ ꯀꯥꯎꯋꯦ ꯆꯥꯛꯇꯤ ꯂꯩꯇ꯭ꯔꯦ ꯆꯥꯛ ꯑꯣꯛꯑꯦ ꯀꯣꯂꯤ ꯍꯋꯥꯏꯒ ꯎꯔꯤꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯇꯧꯔ ꯊꯣꯡꯉꯣ ꯂꯣꯏꯔꯦꯗꯅ ꯃꯌꯥꯝ ꯑꯉꯥꯡ ꯆꯪꯉꯦ ꯂꯥꯟ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯅꯃꯁꯇꯦ ꯅꯃꯁꯀꯥꯔ ꯁꯂꯥꯝ ꯑꯜꯕꯤꯗꯥ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ ꯕꯥꯏ ꯕꯥꯏ